ये लोग मणिपुर से हैं। मैंने इनके पास अभी ट्राई किया, चाय भी पी और नॉन वेज भी ट्राई किया। बहुत अच्छा कर रहे हैं। अभी मणिपुर से आके यहाँ पे खालसा कॉलेज से सेकेंड ईयर में ग्रेजुएशन कर रहे हैं। उसके बावजूद भी बहुत अच्छा कर रहे हैं और अपने लिए कुछ करने का सोच रहे हैं, स्टार्टअप करने की कोशिश कर रहे हैं और स्टार्टअप कर रहे हैं। तो मेरी बेस्ट विशेज़ है और बहुत अच्छा है। आप लोग भी आके यहाँ पे ट्राई कर सकते हैं। अखोई स्टूडेंट ने अखोई चालीगढ़ ग्रेजुएशन तब लेको अखोई यूमदगी पैसाबुदी वातना थारे अखोई कोनरबको अदो अखोईसु सोमदा यूमदसु लान थोइबनिना अदुगी सुम अखोई साइड इनकम होइना हाइतारेने अखोई तौजबने स्ट्रीट फूड से अखोई इमानब खर पुंजलगा हाउ याम हावे अदुगा हाइदि लमलाम लाकान साइन चाबजे यूमगी बाइबम जु फंगा याम नुंगाय ꯑꯩꯈꯣꯏꯅ ꯁꯤꯗ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯇꯧꯖꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯨꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯒꯤ ꯑꯣꯏꯕ ꯃꯊꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯗ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯤꯄꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯇꯟꯖꯥ ꯑꯃꯁꯨ ꯂꯧꯖꯕꯅꯤ। स्टूडेंट होकर आप इतना अच्छा खाना बनाते हैं यार, बड़ा मजा आया। कैरी ऑन है, अच्छे से करो बढ़िया है। भैया खाना बहुत टेस्टी बना है। मैं ये रोज खाना अखोई सिदा फंगिसे अखोई चिकन रामेन पोक मिक्सर अदगी आलू साग मंगन हापगा अदगी चना काउंसु फंगी अदुगा अखोई रेटी चंगा हाइतारे अदुसु फंगी अदगी मयामना सपोर्ट सुम तौबिरगदि अखोइसु मथंग मथंग सुम हाकलगे खल्ली हाइदि अखोई बोरागुंबा अदगी पाकनम अदुमसु मयाम हाकलगे खल्ली अखोई सि रामेन जु कौग्रेबको अदो अखोई सि लन हाउ येगदि थोइन याम लादे लाइने अखोई नम पथा पथा अदो मयाम सु लाखियो सान अखोई सि हाय सु नम लाक्तोइने अदो सुमाइना लाक्तोइ ꯍꯣꯏ ꯑꯍꯥꯎ ꯍꯥꯎꯕ ꯃꯌꯥꯝ ꯆꯥꯔꯒ ꯃꯣꯏ ꯆꯉꯥꯡꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯆꯅꯥ ꯀꯥꯡꯍꯧꯁꯨ ꯌꯥꯎꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯚꯦꯖ ꯅꯣꯟ ꯚꯦꯖ ꯄꯣꯔꯛ ꯄꯥꯝꯃꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯄꯣꯔꯛ ꯃꯤꯛꯁꯆꯔ ꯑꯗꯒꯤ ꯆꯤꯀꯟ ꯄꯥꯝꯃꯒꯅ ꯆꯤꯀꯟ ꯔꯣꯜꯁꯨ ꯌꯥꯎꯔꯦ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯌꯨ ꯁꯨꯝꯕ ꯑꯅꯧꯕꯁꯦ ꯑꯩꯈꯣꯏ ꯐꯝꯖꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯋꯤꯀꯦꯟ ꯈꯛꯇ ꯐꯝꯖꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦ ꯈꯛꯇꯪ ꯐꯝꯖꯕꯅꯦ꯫ ꯇꯥꯏꯃꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡ 4:30ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯄꯨꯡ 9 ꯐꯥꯎ ꯐꯝꯖꯩ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤ ꯐꯝꯕ ꯉꯝꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤꯒꯔꯗ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕ ꯑꯍꯜꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯅꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯐꯝꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯆꯥꯟꯗꯤꯒꯔꯒꯤ ꯈꯨꯗꯥ ꯂꯥꯍꯣꯔ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯣꯂꯣꯅꯤ ꯋꯥꯟꯒꯤ ꯕ꯭ꯔꯥꯖꯤꯜ ꯁꯦꯂꯣꯟꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯐꯝꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯚꯔꯤ ꯑꯣꯞꯁꯟꯁꯨ ꯂꯩꯖꯩ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯍꯥꯞꯆꯔꯝꯃꯒꯦ ꯃꯁꯤꯗ ꯃꯌꯥꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ꯫